Lakhipuronline puthok saba megi tang taramathoi sagol sen numit ki Khomjinba Pao tabirase ahan bada maroi pao Mapan Manipur ki khwaidagi lidaba chayol gi Manipuri pauche marup ki yankhai manga suba mapok komon thoram pangthokre Borokhal par action team amadi Borokhal maira lupna chana thakna polam sing tengbang khre Athauba ningsing lup amasung mitay pukai lup ki mipam pangthoktuna tengbang gi damak sem sakre United Clubs Organization asu Manipur da awana tariba singi mateng pangnaba sem sari Thagon manup jaribon gi lamjing makhada jaribon gi lup tarukna Manipur da thogliba thaudoga siga mari leinana memorandum ama pisingkhre Humanitarian Aid International New Delhi amadi REDI Rongpurna polam kya tengbang khre Jiribam ki Peace Committee na kasar amadi Jiribam ki mafam anida relief camp ki cheng bag tara kusinakre Global Mitay Foundation amadi UFO Far West na Jiribam da changjabham lauriba mafam singda tengbang khre amasung sanaroi nupi macha kaya da ka henbalam cha chathabagi matangda matik chaba cherak pibinaba silchar dasu kholaw lawkhre Haujik mapungoi ba pau tabirase Manipur gi wangmada khwaidagi liraba chayol gi Manipuri pauche marup ki chahi yankhai manga suba mapok kumon thoram pangthokpa loinana Sija Molina gi mallaba khangpok sang kauba ahan ba seireng lairik amasu phongkhre megi tang mapan Agartala Press Club ta marup ki joint editor RK Tarunchina mayai tangbalda aduga pauche sigi ihan hanba editor oibiramba mayengbam Nilmani Singhana chief guest oiki thoram adu Saknairaba Aiba L. Biramangolna welcome address piki Thoramda Manipuri Literary Cultural Forum Manipuri Sahitya Parishad Puthiba Welfare Cultural Society Manipuri Council Tripura Manipuri Students Youth Coordination Committee na chingba mihut singna sarukjaki Thoromasiga mari lenana Mapan Manipurgi Manipuri Aiba singbu pukning thogat piduna lairik phongbiba Manipurgi asangba communication publication gi thobuba sagnairaba AC Netrezit amasung Manipuri Language Advisory Board Sahitya Academy New Delhi gi Tripura gi member oiribi Khoisnam Berulabo marup ki maigeidagi ikai khumnajaba utkhi thorom gi aroiba session da sagnairabi kabi Sorokhaibam Gambini na chair lauraga nupi khaktagi oiba seireng seidinabada nupi kabi Taramarina magi seireng pathoknakhi Aroibada Manipuri Literature and Cultural Forum ki Secretary Khoisnam Mongolna thagat wahai phongdokhi loyana thai selimbiba chair busu ikomna khorje nasigi aigi selimbi mami he lupi aigi wari shana phon aina shairamba suwang busu thiba phanghi Ita, oh ita, aigi ita su kumakre. Nangi, wau thang na raba mai thong da, atay ka su hamuk tay san birini. Hatraba edok na sa singna, nasidi, thog lene yung na lo. Imanangu, nungsibi, karidabu, chantanani. Kanabu, panagani, lekte malang sita. Manangla imana ahanba. Minok Chawra Taibamda, Nachari Kambi Maywaire, Lake the Nasim Hari Piranga, Marol, Pukamitra, the Juba, Nambana Jumboile, Unsi Lamzeta, Chokthalo, Taibam Pan, the Wamada. Maru Hailo Ahi Sida, Sita, Mami Kaya, Upani, Awabadi, Asian Maru Tibari, Atoy Maru Oibari. Audun kaya uduna awa puthong na adunang asin mamarupi saktam inguna he thawai oina shri nashi Rabindra Jayanti ga mani lenama kabi guru Rabindranath Thakur ki maphamda kathopa adubba shri ni aigi singing minun shikhamra bataiba prithivida pokliba jipum pumna mapo Mapuma Sibirakani, Polatliba, Mapokti, Poloi from the Loyadabani, Nasihi, Hayesi. Bidraso, Kalibumata Hajagi, Kalibumata Nijari Haju, Nagi Mapukumo Vichida. Jahi Chama Kunchiko, Mayami Awan, my Kumiko, Jayol Tanati, no Monikai de la Lakiu, Yebaru,
Sajibu thagi kun manga leptana chentana matamgi chen thung lampunambu khuramjani aigi sairengi mamingdi maru nungsi maru nangi chattam ubada angang oiringaidegi nanga sakang matang Sonai Kendra gi manung chanbada Borokhal Par Action Team amadi Borokhal Maira Lupna Punna Sinduna Manipur da irang namaram oiraga Manipur da changba yadaduna Barak Museum and Library Pontarapur amadi Pontarapur Ganganagar Maira Sanglenda Lairiba Miyoi Singda Chananaba Potlam Sing ngarang tengbangkhre Khongset asida Action Team gi President Thokcho Manikumar Secretary Pukramam Nandababu Kaloinana Longjam Puinababu Thokchom Biramhon Khomdram Manibadra Khomdram Deben Usam Bijoy Longbram Bijoy Maira Lup ki Secretary Longjam Susila Kaloinana Maira gi member sing Longjam Bina Longjam Purnima Thokchom Thoibi Lautongbam Bimola Longjam Peto Usam Bina Usam Purnima si Khomdram Khomdon chingba miyoi singna Bontarapur da leiriba miyoi kuntramari amasung Ganganagar da leiriba miyoi 13 da cheng hawai thauthum soyabin na chingba tengbangkhi hairi Janadi tawjabana chade koi action team ko konana maira pai bi galoina na akoi khajitang mateng tawjagaina lakjabani akoi Barak Museum sida koi nahan tang tarukki ayuktagi oina koi gi Darjeeling dagi halakpada koi Imphal da jiri tara chakhidab se irang se kudak ta tawsalakpani na khudong sadabadagi tang tarukki ayuktagi makam sida koi gi Imphal koi CM Honorable CM Bireni constituency gi manung dalai ba sin naw simaya ama han su na su jum yauri angang di yaude laibe sing su mapan thongna ba kangmu ngakani na jam just se haina ekta moi jum du maina leira khulakta mandopta miambu khuramjari aigi ming pukramam nandababu Borokhal Par Action Team gi secretary loina ngasi mafam sida khoi secretary Maira Sanglen sida Laibiriba Mizoram dagi lengbirakra Manipur gi chilnaw sing Laibiriba singda akhoi Borokhal Par Action Team amasung Maira Lupka tungchanare haraga mafam sida Laibiriba akhoi chilnaw singda khajitang sai matega matang or sumateng pangjage haiduna akhoi laksabani thoidok hendokna yamna hena su pangjabadi akhoi su ngamjade Manipur Himalay Park da thokiba thodok na mari lenana mafam masida isilinaw khara sida thungle leire haibada aikoina ngamjaba khara mayang mi mafam da hajiktang oirabasu mateng oinabagi damakta aikoi gi Borokhal Action Team loinana Borokhal Maira paibi imai ben singa loina duna mafam masida lakjabani Athauba ningsing lup amasung mitai pukai lup Lakhipur gi apunba mifam ama megi tang 10 da pangthoktuna Manipur da thokleba thokhaningdaba thodok asina maram oiraga mayum maigi thadoktuna awaba taraba singbu tengbang pinanabagi tamak khanainainabagi mifam ama Manipuri Guest House Konjenglakai da pangthokre mifam da mitai pukai lup ki President Yumnam Nadia Chan amadi athauba ningsing lup ki President Rajkumar Sanahal co Presidium member oiki Mutumrina Chairman Manipuri Development Council Assam Arambam Nandababu retired SCS Arambam Gorokopal senior citizen amasung Ayekpam Kulachandra land donor Maharaj Gambir Singh Statue Complex Poilapul amasung Yumnam Mani ex-president Athoba Ningsing Lupna ikai khomnajaba mithung sing oina sarugyakhi mifamda Manipur da thokiba tangdu leitadaba phibam asigi matangda Yumnam Nadia Chan Mutumrina Leisungbam Robindro Thokchom Nalini Kumar Sapam Robindro amasung Arambam Nandababu na chingba biyo singna wangangkhi mifamna awaba mayok nariba singi matik chaba senpam khara mateng pangna na bawarep nakhi amasung lakliba megi tang kungi manungda apunba senpam ama Khomjinba haina warep nakhi amasung miyamna Athoba Ningsing Lupki account number 2308813902 number asida angamba selgi mateng pibiraknaba ingudam Nilbir Information amasung Publicity Secretary Athoba Ningsing Lupna phongdorakli United Clubs Organization na Manipur da awana tariba singi mateng pangnanaba semsari South Borak Rural Development Agency Hall Binakandi Part 2 da Khaidem Kanta President United Clubs Organization Lakhipur nami phamapo oiduna Lakhipur Subdivision ki manung dalariba CSO Singh
public leadersing amadi masak naiba mioi singi oiba mifam ama megi tang mapanda pangthokre mifamda Manipurda thogliba thodok asigi matangda awana taraba singna mateng pangna namagi damak lamdam asida leiriba laikai laikai ki club sing maira paibi ima sing self help group sing amadi mahiroi sing alaman punna miyamdagi mateng lauduna Manipur gi awaba taraba singi mateng pangani haiba wapam warepna ki masigi damak miyamna mateng pangbiu haina phongdorakli masigi damak monitoring committee amasu semle loinana miyam gi tengbang sing adu monitoring committee asida sinabina bahairi contact number sing di 8638052131 9401845544 86388154429 9707103873 हाइरिबा नंबर सिंग असिदा कांटेक्ट तौबिना नबा यूनाइटेड क्लब्स ऑर्गेनाइजेशन लखीपुर की जनरल सेक्रेटरी एन नंदमोहन सिंह चेरोल अमदा फोंदोरगली लखीपुर सब डिवीजन की मनुंग चनबा खुन खुदिंगी असिगी मतेंग जे पांगबिरकनाबगी अखोइना मयामना निंगसिंगजरी मतुन थोइबा आई सिंगे बोंदगिनी आमसु ऑल असम मणिपुर स्टूडेंट यूनियन की महल चिंदगा लखीपुर डिस्ट्रिक्ट कमिटी की प्रेसिडेंट अमो ओइना आइना अदि होजि मणिपुर थोइबा थोरो असिगी matangda adin okapnum asigi matangda nungaito kumukchari loina loinana akogi kun akogi Lakhipu mana adi Lakhipu mun musia laiba adi meiti kun Lakhipu sub division gi meiti kun singda akogi club akogi maya paibi salhegu amagi asu khongdongda laiba satra satri singpuna makna mating pangiduna akogi ngarang me gi tangmapanda Lakhipu sub division gi manungda laiba CSO sing pullaga siangkiba committee minority committee asida mayamna di angamba kirol buoro der angamba sel ki tengbang buoro mating puno mokto mayam kun leka sindegi khaimiraga haiba committee asida mating pangbirau adna igi amsu Lakhipu district committee ki president amo na Manipur da thogliba kanglop masel khana chainabagi thodok asida awaba taraba imung singi awaba da saruk yazari haiba santi ki mipamama thokchom ngoba president Sri Govinda Mandir Porichaluna Committee Batagulina mipamapo oiduna ngarang Bataguli Sri Govinda Mandir da pangthoki mipamda Colonel BD Singha retired amadi Colonel Gokul Chandra Singha retired Mandir Committee ki advisor singna daista pangki thorom gi ahanbada Manipur da thokiba laibak thiba thodok aduda laikhidraba singa dugi mapam da maira katuna श्रद्धांजलि पीखी मथंगदा तिलिबा मेंबर पुमनमकना लेखिद्रबगी थवाइना इंगने चिकना लेरुनबा मिनिट अनि तुमिना लेप्तना थौनिजखी मतुंगदा उसम राजकुमार सिंहना मणिपुरदा यामना थुना तंगदु लेताबा फिबम पुबिरकनबा श्री गोविंदगी मफमदा थौनिजखी मिफमना बाटागुली मणिपुरी महिला समिति की प्रेसिडेंट थौरानी कुसुम लांगोलाकपम नंदबाबू थांगजम जया देवी कैसम हेमचंद्र हाउरोंगबम कुलेंद्र थोकजोम निधिरंजन चिंगबना वांगांखी मणिपुर दा कांगलुप मसेल की मरकता शांति पुरकनबा अमदी तंगदु लैताबा फिबम अमा ओहेनबा थबक पाइखटपियु अमसुंग रिलीफ अमदी रिहैबिलिटेशन की थबक कनकटहनबियु हाइना मणिपुर की चीफ मिनिस्टर दा मेमोरेंडम अमा थाबा लोनना अंगम मतेंग पांगनी हाइबगी वाफम मिफम दा वारेब नखी हाइना थांगजम इबोबी सेक्रेटरी श्री गोविंद मंदिर परिचालना कमिटी बतागुलिना खंगलकली थौगल मरुप जारीबोन की लमजिंग मखादा जारीबोन की लुप तरुकना मणिपुर दा थोगलिबा थौदोक असिगा मरी लेनना मेमोरेंडम अमा खुसिनखरे थौगल मरुप जारीबोन की लमजिंग मखादा जारीबोन की CSO तरुकना कुसमनदुना हौजिक मणिपुर दा जाति अनि की मरकता खुद थोगनबदगी ओइरिबा तंगदु लैताद्रबा फिबम असिबो केंद्र अमदी राज्य सरकारना मिटेंग चंगबिदुना शांति की ओइबा लंबेल अमा सेंबियो हाइना इबा मेमोरेंडम अमा हाइलाकांदी की डेप्यूटी कमिश्नर की मफम दंगारांग खुसिनखरे हिरमसिगा मरी लेनना नुमिदांग वाइरम पुंग मंगा मखाइ ताबदा BTSCO लाला की ऑफिस दा पाउगी मिफम अमा से पांगथोखे के सोपोन सिंह वाइस प्रेसिडेंट मणिपुरी साहित्य परिषद अमसुंग नेप्रम मुनिंद्र प्रेसिडेंट थौगल मरुप जारीबोना थौदोक असिगी मतंगदा मरिक चुम्बो वाफम पाउदमखे प्रेस मीट अदुदा N विश्वजित M चिंगलेन सना W साइलेंट N Ojit H Nelson TH Bapi अमसुंग TH मनिलाल चिंगबा मियोय सिंह सरुजाखी हंदकता मणिपुर दा कांगलुप अनि की मरकता थोखिबा लाइबक थिबा थोदोक असिदा थवाइना पोंथा ओइख्रबा इचिलेनाव कया अदुगी थवाइ मिरेलना लाइरमलेंदा इंगना चिकना लेरुनबा अमदी मणिपुरबु तंगदु लैताबा लमदम अमा ओइरकनबा मैरा कटपगी थोरममा मेगी तांग तरा जुमसकेशन निमित्ता गुवाहाटी की तोंगान मफम सिंगदा पांगथोकना किबगुम मणिपुर भवन अमदी मणिपुरी राजबारी दसु
Guwahati da laiba loop kaya gi member singna pangthokre hairi. Manipur da thokliba kanglup ki irang asida lanjinduna leiriba camp singda Humanitarian Aid International New Delhi NEAADS Jorhat amadi Rural Education Development Institute REDI Rongpur ka kusam naraga ngarang kasar Lakhipur ki pulartol markhulin gi Union High School da camp ta leiriba Kuki tribal singda nongmada changadaba potlam kayamarum yenthokpagi thoromaduga mari lainana REDI gi secretary Saram Herajitna haikibada Manipur da thokliba kanglup ki irang asida lanjelaktuna leiriba Kuki chilinaw singbu NGO asina miyobagi minungsi yenglaga polam sing asi mateng pangjabani haiki loinana aikoina Mizoram dagi kasar gi tongan ba mafam singda leiriba miyoi sing adubusu angama mateng pangnana bahonagani haiki relief jenthokpagi thoromaduda maipha gi president Thangjam Brojen Joint Secretary Wahengbam Surendra Irom Nildas loinana Mar Students Association ge Secretary Jothan Sang Jote loinana association asigi member sing polam sing adu yenthokpada mateng pangkhi numida sida tongan ba relief camp ahumda potlam sing adu yenthoki hairi Jiribam da semkiba peace committee na kasara samamadi Jiribam Manipur gi mafam anida relief camp ki damakta cheng bek tara ngarang kusinakre hairi hiramasigi matang da peace committee Jiribam gi convener Tahemang Panbaina Paumi Singh da sumna hai Manipur da pamdaba thodok thokpadagi Manipur gi district ayamba irang thokle Jiribam district ta su miyamna irang thoktanaba kanna honabagi saruk ama oina megi tang mangada Jiribam district ki oiba peace committee ama semki committee asida Jiribam gi deputy commissioner Jiribam gi SP amadi tongan ba CSO sing punduna Jiribam da ingtappa puraknanaba committee asi semjabani haiki Assam gi mafam kharada changjafam lawduna leiriba asi district administration Jiribam gi makhada peace committee singna kasar gi ramgaijang da chatkraba miyam singi mafamda chengbek tara khusinaki hairi amadi Jiribam gi jarol pokpida su chengbek tara khusinaki loinana Jiribam gi miyam da aikoi pumnamak amata oina nungsi chanana laiminasi haiba wafam apel tawrakli Global Midday Foundation asu Jiribam gi relief hangduna leiriba mafam sing koina chatuna tangai phadana changdaba yadraba chana thaknaba polam sing pikhi handak Manipur da thokiba thodok asina maram oiraga awa ana taraba singna leiriba Jiribam gi school singda chana thaknaba polam sing Global Midday Foundation gi maike dagi pikre iramasigi matangda K Ratan singna haikibada makhatana asigumba thodok sing thokhaningde haikibaga loinana ana ai ki awat palairabasu Global Midday Foundation da contact birakna haiki si laibak thiraba sukumba hoigi ngasi class thoi basigi sida khoi mateng pangjaboi na siga lakjabani sigi damakta khoi hoji khoina prayer tawjari basi amukhana normal sida hanjanduna afaba Manipur ama amuk semsi haibagi wakhan sida la karigumba sida khoi gi relief camp sida leiriba ayam sing sida karigumba khoi gi toilet ki atraga medical ki karigum facilities atraga nungai taba award pa leiraga su khoi Global Midday Foundation sida adum contact to biro aina khoi dum hajari Jiribam gi mafam kayada changjafam lawduna leiriba mafam singda UFO Far West na koina chatuna nongmagi tangai fatana changdaba yadraba polam sing cheng hawai alu thau thum tilhuna chingba polam sing pikre relief camp hangduna leiriba singilaktagi yumnam budhi chingkoi bungdagi mahakna sumna haikibada
चलिबा था सिकी तांग अहुमदगी इसागी युम थादोक्तुना लेरकपा चयोल अमा फाजिनख्रे लेहौरिबा सासन हुई हौदोंग अमदी युमदा करी थोकलमगदबा खंगद्रि हाइखे थौदोगसी मखाताना थोगनजनिंगदे हाइना फोंदोरगली मखाताना चाना थंगनबा पोलमसिंग मतेंग पांगबिरखिबा UFO लेबर यूनियन अमदी अतै मरुओइना तेंगबांग बिरखिबा CSO क्लब ऑर्गेनाइजेशन सिंग पुमनमकपु थागतपा फोंदोरखि युमदा नुंगाइना लेबा यादबा मई थाबा नचिंगबा मयाम अमा चथरपदगी कोई ngasi Soroting bi high school sida कोई रिलीफ के बमा कोई युमदा लेबा खुदोंग चादबदगी चिंगोई पुंग अमदी सी नगुन नगागुपि नचिंगबा अमी अहुमदगी कोई Soroting bi high school sida रिलीफ के बमा लेजरिबा sida कोई UFO far west की माइकैदगी मयाम सिगी दमकता कोई नंगबजब खरा हाबगी ओइना मतेंग पांगबा लाक्सेबनी मखाताना कुइना लेरबसु कोई अनिरक सुबा ओइना मखासु दुम पांगजगे असुमलबा चौबा थोदो वाथो असि मखा थोकलक्तनबा कोइना मयाम यफमदसु कोइना अपील तौजरी ओइना लोइना सुमलो थोदो वाथो असि मखाताना थोकनबि दमकता कोई शांति ओइना मयाम मतेंग पांगबगी कोई वफम असि सानरोई नुपी मचा तरानिथोई रोमदा मतम सांगनदगी का हेनबलमचा चथबगी मतंगदा रेसलिंग फेडरेशन ऑफ इंडिया की चेयरमैन MP ब्रिजभूषण शरण सिंहबु रेसलिंग फाउंडेशन की चेयरमैन फमदगी लौथोकनबा अमदी MP की फम लौथोकतुना मतिक चाबा चैराक पिननबा भारत की रेसलिंग ओलंपियन बजरंग पुनिया साक्षी मालिक विनेश फोगट अमदी सरिता मोरनाना चिंगबा मियोइसिंगना न्यू दिल्ली की जंतर मंतर दा मतम सांगनदगी धरना तौरकली अदुबु दिल्ली पुलिस ना मखोइगी वा ताबीबदी लाइरदुना अफा अपुन तौबिदुना धरना तौबदा अथिंगबा पिरी मरमसिना सानरोई कैमरमना धरना चथरी अमदी सानरोई सिंगदा का हेनबलम चटखिबा ब्रिजमोहन शरणबु मतिक चाबा चैराक पिनबा दाबी थमली हाइरिबा दाबी असिबु सौगतुना ngarang सिलचरदसु यामलबा मियामना प्ले कार्ड पाइदुना बेटी बचाओ बेटी पढ़ाओ हाइबा स्लोगन लाउरिबा BJP सरकार असिना सानरोई सिंहबु ngak senbijre haina maral siki thoromaduda snigdha nat asupol arindam depna chingba mioi singna wangangki thoromaduda Meitei rights activist amadi joint action committee against language and cultural aggression ki secretary general Dr. Maimam Santikumar su saruk yakhi amasung wangangki aroibada maroiba pau amukhanna Mapan Manipur की ख्वाइदगी लीरबा चयवल की मणिपुरी पाउचे मरुप की यांखै मंगा सुब मपोक कुमोन थौरम पांथोक्रे बोरोखाल पर एक्शन टीम अमदी बोरोखाल मैरा लुपना चाना थकनबा पोलम सिंह तेंगबांख्रे अथौबा निंगसिंग लुप अमसुंग मितै पुकै लुप की मिपम पांथोक्तुना तेंगबांग की दमक सेम साख्रे यूनाइटेड क्लब्स ऑर्गेनाइजेशन असु मणिपुर दा अवाना तारिबा सिंह की मतेंग पांगनबा सेम सारी थगोन मनुप जारिबोन की लमजिंग मखादा जारिबोन की लुप तरुकना मणिपुर दा थोगलिबा थौदोग सिग मरी लेनना मेमोरेंडम अमा पिसिंख्रे ह्यूमैनिटेरियन एड इंटरनेशनल न्यू दिल्ली अमदी REDI रोंगपुरना पोलम क्या तेंगबांख्रे जिरीबाम की पीस कमिटी ना कासार अमदी जिरीबाम की मफम अनिदा रिलीफ कैंप की चेंग बैग तरा तरा कुसिनख्रे ग्लोबल मितई फाउंडेशन अमदी UFO फार वेस्ट ना जिरीबाम दा चंगजफम लौरिबा मफम सिंगदा तेंगबांख्रे अमसुंग सानरोई नुपी मचा कयादा का हेनबलम चथबगी मतंगदा मतिक चाबा चैराक पिबिनबा सिलचरदसु खोलाव लाउख्रे लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।